ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯃꯗꯨꯗꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯥꯎꯟꯒꯤ ꯑꯣꯏꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯁꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯖꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯅ ꯂꯩꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯞ ꯆꯥꯕ ꯅꯤꯡꯊꯤꯖꯕ ꯐꯤꯚꯝ ꯑꯃꯗꯗꯤ ꯌꯧꯔꯛꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯟꯒꯤ ꯑꯣꯏꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯁꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕꯅꯤ꯫ ꯃꯗꯨꯒꯤ ꯑꯣꯏꯅ ꯉꯁꯤ ꯑꯁꯤ ꯑꯅꯧꯕ ꯁꯥꯎꯟ ꯁꯤꯁꯇꯦꯝ ꯑꯃꯁꯨꯡ ꯑꯅꯧꯕ ꯁꯣꯐꯋꯦꯌꯔ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯖꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯁꯤꯗ ꯑꯥꯎꯗꯤꯑꯣꯒꯤ ꯑꯣꯏꯕ ꯑꯁꯤꯗ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯕꯤꯌꯨ, ꯃꯔꯝꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯂꯨꯞ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯥꯖꯔꯛꯀꯦ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯉꯁꯤ 19 ꯑꯣꯛꯇꯣꯕꯔ 2025 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯒ꯭ꯂꯣꯕally ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯞꯗꯦꯠꯁꯤꯡ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯄꯤꯁ ꯇꯣꯛ, ꯑꯗꯨꯒ ꯍꯧꯖꯤꯛ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ US ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯃꯁꯨꯡ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯎꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯑꯞꯗꯦꯠꯁꯤꯡꯗ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯥꯡꯖꯧꯅꯅ ꯂꯨꯆꯤꯡꯕ ꯑꯅꯤꯁꯤꯅ ꯁꯥꯟꯅꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨꯗ ꯍꯧꯖꯤꯛ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤꯕꯨ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯦꯁꯔ ꯑꯃꯈꯛ ꯇꯧꯔꯛꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯗꯨꯗꯤ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗꯁꯨ ꯊꯝꯈ꯭ꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯤꯕ ꯗꯣꯅꯦꯁ ꯔꯤꯖꯟ ꯑꯁꯤꯕꯨ ꯔꯁꯤꯌꯥꯗ ꯁꯦꯔꯦꯟꯗꯔ ꯇꯧꯔꯣ, ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯗꯨ ꯁꯦꯔꯦꯟꯗꯔ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯏꯁꯇꯔꯟ ꯊꯪꯕ ꯗꯣꯅꯦꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤ ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯖꯦꯄꯣꯔꯤꯖꯤꯌꯥ, ꯈꯦꯔꯁꯟꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯑꯗꯨꯃꯛ ꯄꯤꯊꯣꯔꯛꯀꯦ, ꯑꯦꯛꯁꯆꯦꯟꯖ ꯇꯧꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯑꯗꯨꯃꯛ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤ ꯑꯁꯤ ꯌꯨꯑꯦꯁꯇ ꯂꯥꯛꯇꯨꯅ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗ USꯀꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯇꯣꯃꯥꯍꯣꯛ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯄꯤꯈꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯜꯂꯝꯕꯅꯤ꯫ ꯇꯧꯕꯇꯕꯨ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯄꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯌꯧꯔꯛꯇꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯇꯔꯟ ꯊꯪꯕ ꯃꯔꯨꯑꯣꯏꯅ ꯗꯣꯟꯅꯥꯁ